अहानबदा ngasigi hauju phawgi maru oiba pauseng Manipurda lalol itiki sa hat pathingadabani haina Governor Dr. Nazma Heptulana humphumdoi suba wildlife week luishinbagi thoramda phongdokre amadi RK Ratanmala hatpada chenaba soibam dhanabir mapunsi super jail da leinanaba phadok pikre Kurumjare ISTV Pauming Tabiribasing Mutaram Nokjare Hausima Pungiba Pau Manipurda lalol itiki sa hat pathingadabani haina Manipuri Governor Dr. Nazma Heptulana humphumdoi suba wildlife week luishinbagi thoramda phongdokre Manipur State Film Development Society ge auditorium da pangtokhiba grand final ge thoram adu da Chief Minister N Biren Forest Minister T Shyam Kumar Consumer Affairs Food and Public Distribution Minister Karam Shyam Travel Affairs Minister N Kaishi amadi Forest Department ki official kya su saruk yakhe Governor Makhatana Malingi oina sabagi chang nomu nomugi hengalagli masina myoiba jatina hingbagi lambi da chaitheng kaya piri aikhoi isana isagi hingnanabagi lambi mangalakpadagi phibamasi oirakpani masidagi kananaba apunbagi thaudang lawminaba mathau tai Mahusana myoiba khunai gi hingbada nungainanaba lambi kaya pirami lambi singadu aikhoi isana manganjabane Manipur gi oina loktak ki phibamsu yamna mi painingai oiba phibam amada leire masi aikhoina thoganbane nongmagi ising kangsilakpana loktak pata leiramba atangba nga makhal kaya ngasidi mangkhre mahusa gi phibam kananaba mi amamamna chahi amada u pambi amamam tharabadi mi lakh kunipal leiriba asina chahi amada u amamam tharabadi mahusa gi khal kaibadagi khardang orbasu kanbangamgane lamlaki sa uchek sing asisu mioibana hingbada yamna mari leinai hingnanabagi sa tanbadi akaiba leiroi haina khalli adabu lalol itiki oina sa tanbana asuki matik sa uchek singda amang ata thokanbase sarkana thingadabani haike The younger generation join together, tell your parents not to create this kind of an atmosphere. Somewhere we'll have to stop using too many cars because the cars generate heat and carbon, and the carbon imprint is increasing more and more in India. We are very, very fortunate that Manipur is one out of the 34 hot spots across the globe. India has 4 biodiversity hotspots, and of all these 4, Manipur falls under 2 hotspots, that is the Himalayan and Indo-Myanmar hotspot. We are fortunate. We haven't contributed anything in being born or in being in Manipur, or the biodiversity which God has given it to us, nature has given it to us. But it is our responsibility to maintain it, to keep it, to protect it. Chief Minister N Birena Manipurda lamlaki sa uchek kaya mapupanda bagum hatuna kaitel kaya da fong na yole masi afaba thong nate mioibana mahusagi leijarakpa sa uchek singbu tamthiba miengda hatpiba asina nongmadi isona makoi sing adubu amuk cherak pirakhigane lamda masida mapalamdagi pairaktuna saktaramba uchek kaya ngasidi pairakhidre masi mahusagi khal kairakpadagine Tamilongda matam amada punna saktaramba uchek kaya khunja singna hatpagi thabak chathabadagi Pairakpa lepki adubu matam kharagi mamangda khunja sing wakal taraktuna uchek hatpa lepkibadagi ngasidi amuk hana Tamilongda uchek kaya pairakli haina khunja singbu thagatpa phongdokhe Manipur gi haujik oiriba phibamgi matangda palladuna demand tawriba mioy singna Khongthang khara handok hanjin tawdana makhoina khanba wakal tabu achumbani khalabadi pumnamak waminaba tabani kanglup kharagi apamba demand tawbada mipung khudingmak wahanba haibasi aranba pambaini Manipur gi wangmada leiriba mioy singna Manipur bu yamna ki hangoiba phibam amada uriba si aikoi ishana thokanbani tasengna hairabadi Manipur da khundariba mipung khudingmak thamoi yamna sengba ngaktani haujik Manipur gi lobuk kharada ikang thopagi problem ama leiriba koknanaba sarkana thawak paikhatpa hore tongan ba lofam Yankai Mathoida Turel Khonungdagi ising singkatuna lekang thokre hariba lofam singda ising pibagi thabaksu hauri haike Sinagi phaure hariba ngai hariba pot mayam sa ko Manipur masa yawda matle na mo enta yawm mani maramde ekhoida God gifted talent ekhoida lay masi kanana mangal lay ekhoi isana mangal je karigino khoi asyamna rigid wordis society ma leragadi we need flexibility we need adjustment aina paame ma demand aina tawriba demand dagi ai son handoi harabdi there will be no negotiation aina ningi bodu tawdoba ya dena dum chakragadi
you will never get your friend. Aina ningi ba ina pamido dum tawda me haile regadi you will never get a friend. Aduna aikoi now the time has come to change our attitude. Esa stop badai. Lemina badai, hingmina badai. Aikoi sida masi wakal ka chanung bodo mande me ayamba. Ngale regadu gi strike. Aigi thabak phangdabagi why I should give trouble to the masses. Aigi exam result ma haidok tabagi damta why I should disturb to all. Aigi interview ma yarok tabagi damta aina kari ge society da wa pidoino. Individual level that let him go to the court. Let him go to he can go to the authority. But why he should take the people on ransom? Karigino. Sigi mentality sigi attitude si hongaku numitadi. Hey, koi Manipur I guarantee it. I koi Manipur in a Pitribi the top post, top aru but have a point of woman like similar Hazabi. Minister T.S. Shamkumar na lamlaki sa uchek singasi ay koy miyebana hingbada Mariam na lainay Manipurgi mafam kaya da uchek kaya na khongbagi makhol taramba nga sidita ba phangkhidre mausagi khal kairak padagi thengnari ba awaba singasi koknana ba ay koy puna thabak paket pa matam oide haike Tungda celebration rights of wildlife haiba thimda pangthokiba humphum doirak suba wildlife week celebration gi manungda pangthokiba tongan ba sangdamna ba sa uchekpu ngak senbiba singyauna wildlife ki oiba hiramda miyamda paksana khanganduna achobo thodang lobagi damak Sangai Express English edition gi editor Hizam Rajesh amadi Imphal Free Press ki editor Pradip Phanjawamda Forest Department ki maikei dagi celebration asiga mari leinana certificate amadi cash award piduna ikai khumnabut khe Ingcholi singani taragi January ki tang kuntrada RK Ratan Malakaubi sahi kuntarugram surabi Khurai Chingangwam Laikai dagi nupi ama Singjamai Police Station gi manung chanba Poila Lokol gi charu iku marakta sina phangkiba adugi matangda court na maralere haina lauthokraba Soibam Danabir ngasi District and Session Judge Imphal West gi Maibam Manoj Kumar gi court na mapunsi chupat jail da thabak suraga leinanaba phadok pikre Masigi matangda RK Ratan Malagi Maikaida lepkiba Special Public Prosecutor A Susila Devina ISTV News da wafam kaya thamnakhe Mizasi magi mobile loina magi sleeper di sandal si mangan bagi tam te evidence school da gaida magi matakta 201 loina rui fine 50,000 am chupi ram adudagi amuk sunga sagi DC sigi mother sida ai gi victim compensation haina state government another 5 lakhs am chupi Mayam Chingsi, si Punjalaga, I could nupi using society the Suharo, Moto Imramdi, Nupianganda, Katukan, Tobayati, Sapianganda, Pagi, Namjana Pingatuna, Batu Masala, Vesina, Puin, and the Putopi, Hatogal and Topasia. Society the Masi, Lupi, the crimes against women, Masiam, Akai, and Heba, there's a number of judgment as in a Tambire. Amaromda, RK Ratan Malagi Apupi Mamana. Manipur da lairaba singi damakta su court na chapsana achumba thabak tawduna maralaiba mioi singbu dandi pi haibase mahaki masanu pigi case asina khudam amani haibada laloi maralaiba mioi bu sabsaba serak pibagi damak apenba phongdorakle Gimi chang lai tabra khoi kin lai bak ni da sense athum jagi pe hati da dragati adu kaya ma ina khalu ye ba do ado aina khalu bu punam to aran boi ram ne ba Akhoi court tagi chu adagi akhoi madam mingoi na panjana bata madam Susila adagi ayu gi pan Bikramjit oi khuting maksina ne adagi madam gi mateng pangirba kui human right tagi lakpa khotpa angang khara lai ni ka ga na moi se aina bayam chija ya ina ga sia pe nam se to akhoi gi lai bak si da su chanu sa adu ma corruption tau da ba apa mi Kadi lai haka saya ay nga si kapang may sing na ikang jay ba ay di case hewa ay nangam bata ka su magi punishment saya yang tin ba matanda pira kadra na khanba ne du punya may am sina ay gun chili badagi asum ba pam badagi akoy gi mapunchi chu ba jin da thanggi ba masya ay yang nungai jay Panbayai Laikhidrabi RK Ratan Mala Chai Kuntaruk Apokpa Rohini Kumar Khurai Chingangwam Laikai dagi nupiya se Ingsolui singani taragi January tang kunmapanda yumdagi thokraga hanjilaktabadagi imung manungna thinaringai cherakta Singjamai Police Station gi manung chanba Poila Lokol gi charu iku marakta January tang kuntragi numidang wairam da asiba haksang oina phangkibani Ratan Mala misi asida ningomba me lekai dagi soibam tombagi masanupa soibam Dhanabir sai nifuni thoirom suraba mi asi senai haiduna Singjamai Police na pharaba matung misi asigi matangda District and Session Judge Imphal West da sar sit thangatuna hearing chathaduna lakibani
Amaromda misi asigi matangda khurai chingam lekai tongan ba lupsingna JAC semduna miat pa phaduna ain gi oiba cherak piu haiduna tongan ba khongjang sangshin baga loinana soibam danabir gi yumda changshinduna danabir puthokna ba khongjang sangshin bada danabir gi imung manungna nongmai kapthorak padagi miyamna danabir gi yum yauna yum khara mai chak palai khrabani Kangla Park Paringda Manipur Lengakna Thangza Amadi Nomaijing Numita Chayol Khudingi Pangthoktuna Lakliba Imphal Evening gi Sahi ama mapung pharakpagi thoram ngarang numidang Kangla gi gate pangthokre Maut Department Sinduna pangthokiba thoram aduda Maut Minister T.S. Sham Kumar Consumer Affairs Food and Public Distribution Minister Karam Sham Sports Minister Letpau Haukip MLA O Lukhoi Manipur Pollution Control Board ki Chairman L Radha Kishore MLA Kashim Vashum amade IMC gi Mayor L Lokeshona maru oiba miyoy singoina saruk yakhe Mayai kaba nisa chaba amadi yonba yaroi nisagi mayokta lemina si haina thawalgi mafam kayada ngarang numidang okram apunba nupi saukhatlup amadi okram youth club anina sinduna thawal okram gi akoibada mairagi khongchat ama satkre okram lampakta gi hauduna satkhiba khongchat aduna manipurda mayai kaba nisa thingmina si haiba kholau kya lauke saukhatluki ima amana khunaya sida miyoi ayamba nisagi ipakta iraknare masi thingnana ba khonamina si haike Amaromda Thawal Municipal Council Ward Number Anigi Ima Ibel Singh Amadi Club Kaya Yauna Lup Kayana Sinduna Thawal Wang Mataba Kairen Bikok Chingkhong Langpak Tagi Haungna Mafam Kayada Mairagi Khongchat Chatkre Sarugya Kibinupi Amana Fongdorakpada Lepa Laitana May Kaba Nisana Naha Singi Punsida Temsing Narakliba Asi Kananaba Punna Khonamina Batangai Fade Haike Taba Matalaka is the Queen of Celebrity, Nisagi Mayokta, which is Sabani, the guy is the Mohan and Sayon Ban, Sasaba, the guys among the Libang and the Mona Taudanaba, Samazigi Mirun, Harwans in the Kanabi, the Motaku, Harry Bakunja, and Germany, Masita Karigumba, Pataban, Sayon, going to have a second Gumba, Tingle, and the Mating Loraga, a Queen Sayo missing the way than the pig and a Kali. Howzik attend my Bram to luxury. Combined Tutorials for CBSE, the largest CBSE tutorial center in Manipur. Admission opens for revision. Class 12 CBSE 3 months revision course. Class 9 and 10 CBSE 3 months revision course. Class starting from 8 October 2018. Van service. Hostel available for boys and girls. Combined Tutorials for CBSE. Saglobal Moirang Lerik Bachin. Bus parking. Jolip 100% natural syrup. Amasung capsule. Yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengakhtaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiyu Taret Foods के अनोबा प्रोडक्ट ओरिबा एखोइगी इरमदा मसिगी पोथोक यामना हाउबा क्वालिटी लाइन पुथोक चबा चगहाउ बुजिया मणिपुर की मफम खुदिमक्ता याहुन्नबगी पांदमदा स्टॉकिस्ट सप्लायर डिस्ट्रीब्यूटर एजेंट कौजरी मणिपुर की डिस्ट्रिक्ट सिंगदगी स्टॉकिस्ट सप्लायर डिस्ट्रीब्यूटर एजेंट ओइबिनिंग मियोय सिंगना पिजरिबा नंबर असिदा कॉल तौबिरउ Taret Foods redefining black rice with the world-class infrastructure with multi-purpose outdoor hall, kid play area, football ground, swimming pool, tennis court, reception and waiting lobby, classroom, science laboratory, computer lab, library, activity room, cafeteria, where your dreams will get wings. UNACO School, Maitram. Break matungda may mutaram nokchare. Makataba pauda. Sahi khudingi leptana pangthoktuna lakpa haibok ningthau khurumbagi thoram ngasi ayuk angan badagi hauraga miyoi kayana lai khurumba pangthokna kre thoram aduda lamdam asida leiriba Universal Friendship Organization gi miyoi kayana saruk yaduna haibok ningthau gi khubamda lai sukatpana thoram adugi mapung oiba thoram oike thoram aduda saruk yakiba miyoi amana aikhoi gi thadokna ba yadraba mahirol dagi leraklaba asigumlaba luraba laifam asi aikhoina amuk na hongnana safong hanba mathau tare haina phongdorakhe Manipur University ki Fazinduna Ladiba Oza Amadi Mairoi Singh Thado Mairoi Singh Larik Tama Fangalu Professor Yugindro Amadi Sham Kishore Fam Thado Haibadavi Togduna Mayang Infal Maibam Konjil Gi Club Amadi Maira Paibina Sinduna Ngarang Numidang Mairagi Rally Amazat Kre Chatra Singh Larik Tamba AP Pandigi Purkau the Oriba Yugindro Amadi Sham Kishore Lamlai Kendra Development Committee na Sinduna Committee advisor A Devena Luchingduna
Kharsomda u chara kya thakre noma kangdana umang wamang kaya kokthorikliba asi kananaba amadi ayinga sagi khal kairakliba asi kananaba u chara thabagi thabagasi paikatpani hari ngasi ucha thaba sina ngasi khatang ucha thaba nataba ucha tharamim base koi numi khuding ucha ji singanna ba ising chaidana maji mapung mare phala kanda adugumba koi gi manipurda kaikhali ba khalasi khitang urchu ngakpa ngamgadra haiba wakhalonda koi lamai kennedy ba me committee gi mi makhada ucha thaba gi thormasi pangtok sabani Bisnupur district ki manung channel iba sunu sifai maning local da low pari khara changyeng oina PSED Bisnupur division na village and water sanitation committee ga khusam naduna sunu sifai water supply scheme na yumthong khuding da thakna ba ising pibagi mathakta lofam sing da su ising piduna lomi kaya gi awaba kokhana na ba pukning singsilakle lomi amana phongdorakpada low panba ngamlaroidra haibagi awaba mayok naramba adu PSED na mateng pangbi badagi khara makhaidi awaba kokpa ngamle hari Lairami ba lausi pura kangdana laikak na ngorok kong satlaga lairama bani adubu hajik BWSC amadi PSED ki matiang dagi hajik aya ki laupam jida thajan badagi di ising thajan badagi di hana mangani na khalam bado hajik di khara di lu ani haina khanjare aikoi gi hajik lairiba lau area chawai sidi pat ka ira blabna dabnina lapa bada kilometer amaga makhai muktani masigi jaga si kilometer amaga makhai muksi khogi government na pipeline phajana tawbiraga pam achawam na kambiraga di matam dugi thorakpa ikang dagi orga su madu thengnabda yamna khudong chabi hengane na government gi side thamjaning Kumbi Kendragi Lofam Ayamba ising kangduna laikrak satpadagi thengnariba awaba adu koknabagi damak lofam singda ising piba hori haina MLAS Birana ngarang polling booth committee na sinduna Kumbi ward number 4 da pangthokpa party sibu mapangal kalananaba khananainaba mifamda haikre thoramadu da Kumbi municipal council gi chairperson W Priyoranjan vice chairperson L Babita hanagi chairperson N Ibechana chingba mi kyana sarukya ke MLA na makata na haikibada lofam singda ising thajin bagi thabak haurabanina longmi singna thoina waningai leiti haike bogi monitoring committee haidana ekoi tawri ba thabak mayam singse thajina tawri bara kana tawri kana chumba tawri bara haibo mayam yengna bagi meeting matamda aya law sing kana koi leiba pam mayam se arai gi pam mayam se sin lagage awat pelai su pangkala maga kau betidu aina lauram lagi nunga lata emai na kau pidi ratna oli ke alam magai di sing bahau dengan cantik khara lau uji pana berai Village Water and Sanitation Committee Sunu Sifai Secretary Chingakam Bizandona Lomi Kayana ising Pangdabagi awaba leramba adu PSED Bisnupur Division ge Executive Engineer L Gokul Chandragi Pautak Matungina Sunu Sifai Water Supply Scheme asidagi Loktak Patagi Chingkhalakpa isingna lofam kayada ising pibadagi awaba kaya kokanba ngamle hari Yamthongi thangnaba ising pibata natna aikoi ahing thin naidana engine gi asaba khoi gi engine gi ingda laga matam khajigajik kaithoga khoi ingda laga khoi yariba makai ising ase piba ngamnaba honajari aduna hoji phawbada khoina lawpari yamdrabda taret kumbadi ising piba hokre piriba khoi ising gi sarok sidi somnatagi pipeline sina phangba yaga khatani aduna lemhoriba walhoriba pak chorba khoi gi law myam se khoi gi loktak tagi ising chingkhatpagi khudong chabadi khoi yaga se laibanina khoi gi government gi side tagi khoi gi agriculture minister gi natraga department gi side tagi agriculture department gi side tagi engine pump set pibiraga khoi lomi singse hoji manga doriba sigi khallaga lofam singje ongta kanbiu haina government gi pongning chinsanjari Lamboi Khongnang Khongda Leiba Special Category Residential School gi chahi gi thoram ngase school adu da pangthokre National Sports University gi registrar K Radha Kumar ZEO Zone 1 Suchita Khomukcham amasung school adu gi coordinator Danabirna maru oiba me singwena sarukya ke registrar K Radha Kumar na school ama phanbada oza mahairoi amadi mama mapa singi achobo thodang lei haike mananda ba mo hengi hergadi oza oiriba singina thoi yawba Satra oiribasing motivate to bungamba Satra oiribasing real student oina participate to ba aduga parents nas mo angam level lagi mating panga stakeholder mayam jina kunna
concerted effort mo orgadi residential school lambu konang si will become a residential school with a difference in no time. Wangu sandang khongda leiba ibudau khana chawba wangbrengi laibungi akoibagi mafamsingda Environment Directorate amadi ukalgi thongmisingna u chara kaya thakre laibungsingda u chara thabagi thabagasi makhatana sathakigani haina ukalgi convener Manitona phongdorakle laibung humpu mukta thajabani mamangi sahisi hojikna ekhoi laibung yankhai mukta ekhoi uji thajare adona ekhoi nonguni si khoi u thabagi thabak si chathajagini aduga ekhoi u thabagi thabak si October thajima pulap chathanaba hona jabani adubu hojik nong churaktabana maram oidana u pambi sing asi ekhoi sigedra na ekhoi da mi paiba fauje aduna hojik thariba sing asi lai thogol lup singna maruina masi hinganabagi thodang lobiri aduna u hingangadoriba mapung phana hinganba laibung singda jo ekhoi asauba mana mathum pinanaba अखोई मसी कंपटीशन तौनरगा अचौब मना मथुम पीननबा अखोई थौरांग तौजरी अदुना उ थाबगी थबकसी 2022 बो मणिपुरगी लाइबुंग पुनमक्सी लोइना अखोई थाब ngamnanaba अखोई पांदम थमजबनी Wildlife Week ka mari leinana Bisnupur Forest Division Sinduna District asigi manungda leiba khungang singda local club singa punna khusamnaduna usek makon kuntrarom tongan tongan mafam singda sakre Khongsit aduga mari leinana Forest Division gi Range Officer T.H. Ratan Kumar na hauji fawbuda sahi asigi oina tongan tongan mafam singda uchek makol kuntrarom thamkre haike Range Officer L. Babu Yaimana damdam asigi mutkiga dawraba uchek sing kanba mathautai haina makhoi makhoi gi oiba wafam sing phongdoke चाबसिंगदा अखोइना चपु हंदगी सही गोइना अखोइ सही चपु कुंथ्रा खक अखोइ थेटनबगी पांदम थमजरी अदुना मसी अखोइना थेलिबगी मरमदी कैनोदा उसियक सिंगसिगी मकोड सिंगसी अखोइना लेरक्तबा उवा लेरक्तबगी मतुगिना ngasai उसियकी मागी मकोन साबम सिंगसी मरांग कायरक्तबा अदुना मसी अखोइना उसियक सिबु कनबा अमोइना अखोइना मागी मकोन सिंगसिबु अखोइना आर्टिफिशियल साबिरगा मदुदा मोइसिबु चंगलगा अखोइगी प्रिजर्व तौबगी कंजर्व तौबगी अदुगुम वखलोंदुनी और मरोइना अखोइना सिदाइदा उसियक पु हाटलिबा और उसियक पु फाननबगी द लाइबा पोचिंग जु मोइजु अवेयरनेस पीबा मोइना लमबकी सा उसियक सिंगबु अखोइ योखत मिनसी अदुगा कनबदा अचौबो थौदांग लौमिनसी हाइबा वफम थमजरी उसियक की महम सी अखोइना ते मफम मफम अखोइगी तौबुल खुजुमाना दे गरिका मफम सिदा अखोइ प्रजा सिंग अदे अंगा होगले गांग अखोइ उसियक की महम मोइना अखोइना बिसेम्बु डिविजन ना दि मखादा अखोइगे उवासिंग अखोइ लैसलक्तबा हाइगद्रा अखोइ यांतकौदा मोइ महम सि मरोइना साबमजि लेतबदे अखोइना एरिया अखोइगी मरोइबा अखोइगी थवाइ हक्सांग यावना तौगे सुमबजि प्रजा सिंगी नत्रगा अखोइगी अंगांग सिंगिदा अखोइना सुमबगी अवेयरनेस अमा उचेकसि समान तौगा मोइगी साबम लेत्रगजु सुमबा अखोइगी आर्टिफिशियल ओइबा पोट चफुगिसिना तुमसा मोइ महमदि साबिनबा सुमबगी अपील अमतंग अंगांग सिंगी अवेयरनेस ओइना अखोइना हजि थबक पाइखचबन Relief Center for the Welfare of Differently Abled Persons na Manipur State Legal Services Authority gi makhada Legal Awareness Program ama Khumbong Khaidem Maya Lekai da pangthokre thoram aduda Relief Center for the Welfare of Differently Abled Persons ke hanagi President C.S. Opendro Advocate Premlata yauna mi kyana saruk yake May Kaba Nisa Chaba Amadi Yon by Yaroi, Nisagi Mayokta Leminasi Haina, Tawaldagi Sanasam, Dharmendra Kauba, Chay Kuntrani Toiram Suraba, Lamdeng Kunodagi, Mui Ama, Chatkibatang Kunitoida, Mayumdagi Toki Badagi, Tiva Kangre, Mark Wakal Mimana Draba Mui ni Hari, Fit Manga Inchi Mangarong Wangi, Fit Manga Inchi Amarong Wangi, Magna Chatkibatamda, Amuba Hapen Amasetke, Angoba Frit Amalitke, Kanaguma Singna, Mark Put, Hinabidi Manak Napa Police Station da Pau Pibu Hari. Maternal Health ki matang da District Hospital gi More gi Conference Hall da Orientation Program ama pangthokre thoramadu da State Maternal Health ki Nodal Officer Dr. Mina Sharam Technopal gi CMO Dr. Lal Thari Mar amadi District Immunization Officer Dr. Gozendrona maru oiba musing oina saruk yake wangang ki basingna asa worker yauna health ki lamda thabak tori basingna maternal health asi saukhat pa purakna ba khona bada hena pukning changbiu haiba wafam sing phongdokna ke Manipur University ki thokliba wathogasi athuba matamda Center amadi State Government na Waroishin Puroktrabadi MU community na sangshilakpa khongjang khudingmakta Shiv Sena na sarukyagani Manipur University ki wathogasi AP Pandey amadi Professor Yugendrona thokan bani haina party asigi President Tombina ngarang party asigi office ta pangthokpa pawmisinga unabada phongdokre pawgi mifamadu da party asigi tongan ba thokpa singsu sarukyake
लाइसंगुम्बा टेम्पल अमदा अदुगा अमना अमदा सार सोक्सन द ब्रेन Cleopatra Fitness Center Nambolgi Sanaroi Kayana Masa Phabagi Atoi Ehen Tanabada Gold Medal Yauna Medal Kaya Lorakpada Makoibu Gym Gi Mapu Pukrambam Open Drona Harau Tayamna Okpagi Thorum Ama Pangthokre Hauzik Moroi Bapau Amuk Manipurda lalol itiki sa hat pathingadabani haina Governor Dr. Nazma Hetulana Humphumdoi Suba Wildlife Inclusion bagi thorum da phongdokre amadi RK Ratan Mala hat pada chenaba soibam danabir mapunsi super jail da laina na phadok pikre Hauzi phabu yo na dia istibna pizaba pawmata solution jare bieng tabiri basingwa mukahanna kurum jare